Naitom taba naitom hingba punsibo taibangpalda lairiba thawai panba jiba karambana pamlamgani pamde kana amatana pamde adubo nongdamba taibangbu sembiriba mahakna tamlambada ai naitom hingba punsi pamde haiduna chenba yaba natedo masina maram oiraga nauna mapuroiba kainekhibi mallaba yumjauda naitom hingbi malaya kaubi lukhrabi ama thainagi matamda lairami nauna yumbalakhiba oibana mahak masana hani inkalakpa laisabi amagumna chanalonchat kaiduna maning makha tawduna hinglami ayuk adumagi irujaba loibaga mingsal mamangda keduna lei hairi machinda asumna aise malaya aise phadi phajabajani thainadagi hena dum phajathokli nupani nangantan heksiki ayam pendeda itomta hingbase yamna wai adubo amaromda nungai kusi tawduna hingba phangli asi hairaga amuk nokjai tasengna laibak thibadagi malaya mapuroiba kainarabasu masana thabak suduna aranba amata tawdana ngasi phawba hingli adubo laikaida lairiba nupa makhaina magi phajabaduda loina mitanarami nupa mayamna tanarakpa asida mahaksu yamna chawthokjai chawthokjaba phawba asina magi achawba asoiba amani keba yaba kerega ayuk adumagi chak insang thongdringaida jingyagi thelda lekagi mi amaga ingkholda insang leiba laklami mana lakpada thengnarakpa nupa mayamna chatlamba adu leptuna yengduna leihawi ingkhol aduda changlakduna leiramliba ahal nupi aduda yengduna tapna asumna hai ichegi ingkhol se onthokna phajai yengbada mitse thoppe iche hoidi yamna nungaina leida malaya ibema kadaidagi nungaibano ingkhol sibudi iwa icha mayamga hau hau tawduna hotnabadagi yengba phajabani insang napi kayana phajana palibase maram adunani ado nangbu karam tawrige malaya harauna leiramba sakpham ado nungaitaba sakphamda onkhiduna nungaitana khumlae taibang miyoiba oina poklurabanina iche wai haibadi haihide hai aduna nanausu nungairi haina khumjari ichegidi suraga charabasu tada amadi icha leibanina pharamganido adubu kadai aigine haibada ngasigi taibang palasida kanasu leitre karigi adumna hanthana khalibano aikhoi mayam ama leiribasidi nangna nungaitaba ama leibadane hekta chensinduna hang ise masigi mo nungaitadana tawri mali hairo kai helo haibano nangbo iche kobileido thukakta leijagi selgi am paideda hoi haiduna ahaladuna hairiba adubu hekpiduna bibiraklami asumna malaya pot adu puduna yumda halaklami mana halakpagi lambi adu kanamata chatlamde ichikchi chikmanbagi haksangda karino ma phawrami afaba malairabadi fataba malai haibaduni laibak thibi magi damakta nongdambana afaba hana thengna handre timu laimu fattaba lambi yangdauda chaiduna laiba ama hek thengnare malaya kiraduna tungda yengduna laklibado fattaba timu laimu mana uraduna magi hongnabi hingchabigi khunoktu noktuna hairi harauna ngasidi aigi matam kuinadagi tawrudraba thabak ase masigi nupi asida hekta tawragi ubada ichamjaba sumali haurage do ngasidi aduna ai hauji hanubi khwang konbi sesu subi ama onthoage haina phatabi timu laimudo narak mongsongda saphongbi ado hanubi chaisu subi amagi saktamda onkhirami aduga lambigi mataiduda famduna lei malayana magi manak phaurakpa ngairibani chamna phamba natedo mawa mapuroiba nganna kaina khibana awaba kaya thengnarakpa malaya pukchel yamna chawrami mahaksu uri laptakna ahal amana phambado bideng aduna mabu urubadagi mabukningda asumna khali kanagi ahal nune ada phamni siba ubada yam sonasu uri khana asum lakhibana ahal adugi mapa yore pukchel chawbi mabuk phabi malayani aduna ahal adubu kaudabida mapa adu kanduna chatpa ngamdre manak nakna changsilaktuna abo kainomta haijage ba ahal aduna makhol adu thak niktuna kari hange haibanoi shubo abokna sida natomta phamlibase karigino yumda tumina pothabiba yadabra abokpu kadaidagino kanagi imungno Malaya mahakna momon minok amaga loinana hanglakliba
ꯋꯥꯍꯪ ꯑꯗꯨꯗ ꯑꯍꯜ ꯐꯠꯇꯕꯤ ꯑꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯟꯅ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯗ ꯏꯁꯨꯒꯤ ꯋꯥꯁꯦ, ꯑꯕꯣꯛꯀꯤ ꯏꯆꯥ ꯏꯁꯨ ꯌꯥꯝꯅ ꯂꯩ꯫ ꯏꯆꯥ ꯏꯁꯨ ꯌꯥꯝꯃꯟꯈꯤꯗꯨꯅ, ꯁꯦꯕꯥ ꯁꯦꯕꯤ ꯍꯦꯟꯃꯟꯈꯤꯗꯨꯅ, ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯗꯨꯅ, ꯇꯨꯃꯤꯟꯅ ꯀꯅꯥꯁꯨ ꯎꯗ꯭ꯔꯤꯉꯩꯗ ꯊꯣꯔꯛꯇꯨꯅ ꯂꯝꯍꯥꯡ ꯑꯁꯤꯗ ꯄꯣꯊꯥꯔꯤꯕ ꯑꯁꯤꯅꯤ꯫ ꯋꯥꯁꯦ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯋꯥꯔꯗꯨꯅ ꯁꯣꯔ ꯑꯁꯥꯡꯕꯤ ꯑꯃ ꯍꯣꯟꯇꯣꯛꯄ ꯇꯥꯏ꯫ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯍꯥꯏꯐꯦꯠꯇꯤ ꯉꯛꯂꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯈꯥ ꯇꯥꯗꯕꯗꯤ ꯇꯧꯗꯦ, ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯗꯤ ꯏꯕꯣꯛ, ꯑꯩꯒꯤꯗ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯁꯤꯗꯅ꯫ ꯑꯕꯣꯛꯀꯤ ꯏꯆꯥꯈꯩꯗ ꯍꯥꯏꯅꯗꯨꯅ ꯂꯩꯕꯗꯨꯕꯨ ꯀꯔꯤ ꯀꯥꯏꯒꯗꯒꯦ? ꯀꯗꯥꯏꯗꯒꯤ ꯃꯗꯨꯁꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥ? ꯅꯪꯒꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯕ? ꯅꯠꯇꯦ, ꯃꯈꯣꯏꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯐꯠꯇꯕꯤꯁꯤꯅ ꯈꯪꯅ ꯈꯪꯅ ꯍꯪꯂꯛꯂꯤꯕꯅꯤ꯫ ꯃꯥꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯦꯟꯅ ꯃꯣꯏꯊꯦꯝ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯀꯔꯤꯃꯠꯇ ꯈꯪꯗꯕꯤ ꯃꯍꯥꯛꯇꯤ ꯑꯍꯜ ꯑꯁꯤꯒꯤ ꯈꯪꯗꯅ ꯍꯪꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯖꯩ꯫ ꯀꯗꯥꯏꯗ ꯆꯠꯈꯤꯕ ꯑꯃꯠꯇ ꯅꯠꯇꯦꯗ ꯏꯕꯣꯛ꯫ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯂꯣꯏꯔꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥ, ꯂꯦꯞꯇꯨꯅ ꯂꯩꯔꯒꯅꯨ, ꯑꯩꯒꯤ ꯏꯅꯥꯛꯇ ꯐꯝꯊꯔꯛꯎ꯫ ꯃꯂꯌꯥ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯃꯛ ꯃꯍꯥꯛ ꯇꯧꯏ꯫ ꯑꯍꯜ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔ ꯐꯝꯊꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯍꯜ ꯑꯗꯨ ꯇꯞꯅ ꯃꯈꯥ ꯇꯥꯏ꯫ ꯏꯆꯥꯗꯤ ꯃꯁꯛꯅ ꯃꯁꯛ ꯅꯨꯡꯁꯤꯔꯤꯕ, ꯏꯆꯥꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯃꯂꯌꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯑꯕꯣꯛ, ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯃꯂꯌꯥ ꯀꯧꯏ꯫ ꯑꯣꯟꯊꯣꯛꯅ ꯆꯨꯅꯈ꯭ꯔꯦꯗ, ꯏꯆꯥꯗꯤ ꯃꯤꯡꯒ ꯀꯩꯒ꯫ ꯃꯂꯌꯥ, ꯃꯤꯡꯁꯤꯒ ꯆꯥꯟꯅꯕ ꯃꯤꯡ ꯑꯃꯒ ꯂꯣꯏꯅꯅ ꯄꯣꯠꯁꯛ ꯑꯃ ꯑꯕꯣꯛꯅ ꯏꯆꯥꯗ ꯄꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯀꯔꯤ ꯀꯥꯏꯕꯒꯦꯅꯦ? ꯏꯆꯥꯕꯨ ꯄꯥꯝꯗꯕꯔꯣ? ꯇꯞꯅ ꯍꯥꯏꯔꯛꯂꯤꯕ ꯑꯍꯜ ꯑꯁꯤꯒꯤ ꯊꯥꯖꯗꯕ ꯋꯥꯍꯩ ꯈꯔ ꯉꯥꯏꯍꯥꯛꯇꯤ ꯇꯉꯛ ꯌꯦꯡꯗꯨꯅ ꯈꯨꯝꯐꯝ ꯈꯪꯗ ꯂꯩ꯫ ꯆꯝꯅ ꯇꯔꯪ ꯆꯠꯄ ꯅꯠꯇꯦ ꯃꯂꯌꯥꯅ ꯃꯪꯗꯨꯅ ꯂꯩꯔꯤꯕꯁꯤ, ꯁꯨꯝꯂꯤꯕꯅꯤ꯫ ꯃꯥꯌꯥ ꯀꯧꯕ, ꯃꯤꯠꯅ ꯎꯕ ꯉꯝꯗꯕ ꯃꯤꯇ꯭ꯔꯪꯒꯤ ꯄꯣꯠꯁꯛ ꯑꯗꯨꯅ ꯏꯆꯝ ꯆꯝꯖꯕꯤ ꯃꯂꯌꯥꯕꯨ꯫ ꯃꯂꯌꯥ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯤꯁꯨ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯁꯦꯡꯅ ꯋꯥꯈꯜ ꯇꯥꯗꯕꯗꯤ ꯇꯧꯗꯦ꯫ ꯑꯍꯜ ꯑꯗꯨ ꯃꯈꯥ ꯇꯥꯏ꯫ ꯃꯥꯌꯥ ꯍꯩꯕꯤ ꯃꯂꯌꯥ ꯑꯣꯏꯖꯔꯣ꯫ ꯉꯁꯤ ꯑꯕꯣꯛꯅ ꯏꯁꯨꯗ ꯃꯥꯌꯥ ꯄꯤꯕꯤꯔꯝꯂꯕꯅꯤ꯫ ꯑꯩꯅ ꯄꯤꯔꯤꯕ ꯃꯥꯌꯥ ꯑꯁꯦ ꯑꯐꯕ ꯃꯥꯌꯥ ꯅꯠꯇꯦꯗꯣ, ꯐꯠꯇꯕ, ꯑꯩꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯇꯥꯏꯕꯪ ꯅꯪꯅ ꯋꯥꯖꯕꯅꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯠꯇꯕꯤ ꯑꯍꯜ ꯇꯤꯃꯨ ꯂꯩꯃꯨꯅ ꯑꯣꯟꯕꯤ ꯃꯐꯝ ꯑꯁꯤꯃꯛꯇꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯇꯔꯪ ꯆꯠꯂꯨꯔꯕ ꯃꯂꯌꯥ ꯋꯥꯈꯜ ꯑꯗꯨ ꯂꯩꯊꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅꯒ ꯂꯩꯔꯝꯗꯕꯒ ꯃꯁꯥꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯈꯤꯗꯨꯅ ꯄ꯭ꯔꯞ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯆꯪꯂꯛꯄꯒ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯃꯇꯣꯝꯇ ꯍꯣꯟꯖꯩ, ꯑꯗꯨꯒ ꯍꯥꯏꯔꯤ ꯁꯨꯝꯅꯁꯨ, ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯊꯦꯡꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯄꯣꯠꯁꯛꯅꯣ? ꯑꯩ ꯀꯛꯉꯥꯎꯅꯔꯦ꯫ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯥꯛꯄꯁꯤꯗ ꯑꯩ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯇꯧꯍꯩꯗꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯠꯇ ꯑꯩ ꯇꯧꯗꯦꯗꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯂꯌꯥ ꯋꯥꯈꯜ ꯇꯥꯗꯅ ꯋꯥꯟꯊꯈ꯭ꯔꯦ꯫ ꯏꯪꯅ ꯆꯤꯛꯅ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯩꯕꯅꯤꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯦꯛꯊꯈꯤꯕ ꯑꯗꯨꯗ ꯀꯅꯥꯝꯇꯅ ꯊꯦꯡꯅꯗꯦ, ꯎꯗꯦ꯫ ꯑꯗꯨꯃꯛ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯇꯥꯗꯨꯅ ꯂꯩ꯫ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯑꯃ ꯃꯥꯏ ꯄꯥꯛꯈ꯭ꯔꯕꯗ ꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤꯗꯨ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯅ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯃꯗ ꯐꯝꯗꯨꯅ ꯂꯩ꯫ ꯍꯥꯏꯔꯤ ꯑꯁꯨꯝꯅꯁꯨ ꯑꯃꯨꯛꯀ, ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯑꯃ ꯉꯁꯤꯗꯤ ꯏꯪꯅ ꯃꯦꯡꯅ ꯃꯃꯨꯠ ꯇꯥꯅ ꯇꯧꯕ ꯉꯝꯂꯦꯗꯣ꯫ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ! ꯑꯩꯅ ꯆꯪꯅꯤꯡꯕ ꯃꯇꯝꯗ ꯃꯂꯌꯥꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯑꯩꯅ ꯇꯧꯅꯤꯡꯕ ꯀꯨꯝꯍꯩ, ꯁꯥꯟꯅꯅꯤꯡꯕ ꯂꯤꯂꯥ ꯀꯌꯥ ꯑꯃ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯥꯟꯅꯕ ꯌꯥꯔꯒꯅꯤ꯫ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕꯅꯣ! ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯈꯨꯜ ꯑꯁꯤꯗ ꯃꯃꯥ ꯃꯆꯥ ꯈꯛ ꯂꯩꯖꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯌꯨꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯊꯤꯜ ꯄꯣꯄꯣꯞꯅꯤ꯫ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯔꯒ ꯑꯌꯨꯛꯇꯒꯤ ꯍꯧꯖꯤꯛꯈꯛ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯆꯥꯔꯤꯕꯅꯤ꯫ ꯃꯁꯤ ꯆꯥꯕꯁꯤ ꯂꯣꯏꯕꯒ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯇꯊꯣꯠ ꯃꯆꯥꯅꯨꯄꯥ ꯇꯣꯃꯥꯜꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯇꯞꯅ, ꯏꯃꯥꯒꯤ ꯇꯣꯃꯥꯜ, ꯉꯁꯤꯗꯤꯅꯦ ꯏꯃꯥ ꯏꯆꯥꯗ ꯋꯥ ꯈꯔ ꯍꯥꯏꯈꯤ꯫ ꯏꯆꯥꯅꯅꯦ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯒꯤ ꯋꯥꯕꯨꯗꯤ ꯋꯥꯔꯝꯒꯅꯤ, ꯆꯥꯛꯁꯨ ꯆꯥꯕꯕꯨꯗꯤ ꯆꯥꯔꯤ꯫ ꯃꯃꯥꯒꯤ ꯋꯥꯗ ꯇꯣꯃꯥꯜ ꯆꯥꯔꯝꯕ ꯆꯥꯛꯇꯨ ꯂꯦꯞꯇꯨꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯂꯩ, ꯍꯥꯏꯔꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ꯫
ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯅꯤꯡꯊꯤꯅ ꯈꯪꯕ ꯃꯃꯥꯅꯤꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯊꯥꯔꯛꯂꯤꯕ ꯑꯁꯦ ꯇꯥꯏꯕꯪ ꯂꯤꯆꯠ ꯆꯠꯇꯨꯅ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯨꯆꯣ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯑꯁꯨꯝꯅ ꯀꯨꯏꯅ ꯂꯩꯕꯗꯣ ꯏꯃꯥꯅ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯅꯪ ꯋꯥꯈꯜ ꯈꯔꯗꯤ ꯈꯜꯂꯨ꯫ ꯏꯃꯥꯅ ꯇꯣꯏꯅ ꯇꯠꯇꯅ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯏꯆꯥꯗ ꯍꯥꯏꯅꯤꯡꯗꯦ꯫ ꯇꯣꯃꯥꯜ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯅꯆꯥ ꯋꯥꯈꯜ ꯇꯥꯏ ꯀꯩꯗꯧꯔꯒꯦ? ꯀꯔꯤ ꯇꯧꯔꯒ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩ꯫ ꯀꯨꯏꯈꯤꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯑꯩꯒ ꯃꯍꯥꯛꯀ ꯀꯥꯏꯅꯈꯤꯕꯗꯣ꯫ ꯑꯗꯨꯅ ꯑꯩ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ꯫ ꯁꯨꯔꯁꯨ ꯆꯥꯔꯁꯨ ꯆꯥꯅꯤꯡ ꯂꯩꯇꯥꯗꯦ, ꯋꯥꯈꯜ ꯄꯨꯝꯕ ꯏꯉꯥꯎ ꯉꯥꯎꯏ ꯍꯥꯏꯕ ꯏꯆꯥꯒꯤ ꯅꯃꯥ ꯑꯩ ꯈꯪꯏ꯫ ꯏꯆꯥꯅ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯁꯦ ꯃꯗꯨꯅꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯗꯕ ꯑꯣꯏꯕꯅ ꯑꯩꯅ ꯋꯥꯐꯝ ꯑꯁꯦ ꯏꯅꯧ ꯅꯧꯅ ꯏꯆꯥꯗ ꯑꯩꯅ ꯍꯧꯗꯣꯛꯂꯛꯄꯅꯤ꯫ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯏꯕꯨꯡꯉꯣ꯫ ꯃꯃꯥꯅ ꯃꯆꯥꯒꯤ ꯐꯅꯅꯕ ꯋꯥ ꯍꯥꯏꯕꯗ ꯁꯥꯎꯒꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯗ ꯁꯥꯎꯔꯤꯕ ꯃꯆꯥ ꯃꯁꯨꯈꯩꯗꯣ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯒ ꯅꯥꯄꯜ ꯀꯥꯔꯕ ꯏꯇꯣꯝꯇꯅꯤ, ꯅꯣꯏ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯕ ꯃꯆꯥꯅꯤ, ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯅꯆꯥ ꯇꯣꯃꯥꯜ ꯑꯩꯒꯤꯗꯤ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯂꯩꯔꯤꯉꯩꯗ ꯀꯔꯤꯁꯨ ꯋꯥꯗꯦ꯫ ꯏꯃꯥꯅ ꯅꯆꯤꯟꯄꯦꯟꯈꯩ ꯆꯩꯌꯨ, ꯑꯩ ꯋꯥꯔꯧꯕ ꯑꯃꯠꯇ ꯏꯃꯥꯒꯤ ꯃꯐꯝꯗ ꯂꯩꯖꯔꯣꯏ꯫ ꯑꯄꯦꯟꯕ ꯄꯣꯛꯆꯩ ꯃꯆꯥꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤꯗ꯫ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯤ, ꯐꯔꯦ ꯐꯔꯦ, ꯏꯆꯥ ꯋꯥꯔꯝꯂꯒꯅꯤ, ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯣ, ꯑꯗꯨꯒꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯣ꯫ ꯏꯃꯥ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯉꯥ ꯊꯣꯡꯒꯦ, ꯄꯥꯠꯇꯒꯤ ꯉꯥ ꯂꯩꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯩ꯫ ꯑꯄꯦꯟꯕ ꯄꯣꯛꯅꯔꯝꯃꯤ꯫ ꯃꯁꯤ ꯑꯣꯏꯔꯕꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯀꯤꯈꯤꯕ ꯅꯨꯡꯁꯤꯒꯤ ꯀꯤꯁꯤ ꯍꯥꯏꯕꯗꯨ ꯅꯨꯡꯁꯤꯗ꯫ ꯁꯣꯝꯗ ꯃꯂꯌꯥ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯕ ꯌꯥꯕ ꯂꯩꯔꯨꯔꯒ ꯀꯣꯟꯅ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤ꯫ ꯀꯩꯗꯧꯔꯕꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯅ ꯏꯃꯨꯡꯗꯒ ꯆꯪꯗꯕꯤꯗ ꯃꯪꯒꯣꯜ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯁꯤꯕꯣ? ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯀꯩꯅꯣꯝꯃ ꯇꯧꯏ, ꯏꯇꯦꯛ ꯇꯦꯛꯄꯒꯨꯝꯅ ꯇꯧꯏ꯫ ꯌꯥꯝ ꯋꯥꯅ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯇꯤꯡꯂꯤ ꯌꯥꯡꯂꯤ꯫ ꯑꯗꯨꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞ ꯑꯁꯤꯗ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯐꯨꯡꯒꯥ ꯑꯗꯨꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯆꯐꯨ ꯑꯗꯨ ꯊꯥꯡꯒꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯑꯗꯨ ꯁꯧꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯆꯤꯟꯇꯥ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯅ ꯅꯥꯏꯇꯣꯝ ꯍꯤꯡꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤꯕꯁꯤꯒꯤ ꯈꯟꯅꯕꯅ ꯀꯔꯤ? ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯔꯤ? ꯏꯋꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯆꯥꯒꯤ ꯈꯟꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯗꯤ ꯁꯤꯈꯤꯕꯅ ꯐꯠꯇ꯭ꯔꯥ? ꯁꯤꯈꯤꯕ ꯑꯁꯤꯅ ꯑꯩꯒꯤ ꯑꯆꯨꯝꯕ ꯑꯐꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯍꯦꯛ ꯈꯟꯕꯒ ꯉꯁꯥꯏ ꯃꯥꯅ ꯊꯦꯡꯅꯔꯛꯈꯤꯕꯤ ꯐꯠꯇꯕꯤ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯃꯥꯒꯤ ꯃꯐꯝꯗ ꯁꯣꯟꯊꯥꯡꯅꯅ ꯅꯥꯞꯄꯗ ꯍꯥꯏꯔꯛꯄꯒꯨꯝ ꯈꯣꯟꯖꯦꯜ ꯑꯃꯅ ꯋꯥ ꯍꯥꯏꯕ ꯇꯥꯏ ꯑꯁꯨꯝꯅ, ꯀꯩꯒꯤ ꯁꯤꯗꯣꯏꯅꯣ? ꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯄꯪꯕꯒꯤ ꯋꯥꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯤ ꯁꯤꯅꯤ ꯍꯥ? ꯃꯌꯥ ꯂꯩꯔꯤꯉꯩꯗ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯅꯤ? ꯁꯛꯎꯗꯕ ꯑꯁꯤꯅ ꯈꯨꯠꯂꯥꯏ ꯑꯣꯏꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯅꯪꯅ ꯁꯨꯝꯗꯨꯅ ꯅꯪ ꯅꯨꯡꯉꯥꯏꯅ ꯅꯅꯤꯡ ꯅꯈꯥ ꯇꯧꯅ ꯍꯤꯡꯕ ꯌꯥꯏꯅ꯫ ꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯔꯦ꯫ ꯁꯤꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯅꯪ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯅꯪꯕꯨ ꯈꯪꯕ꯭ꯔꯣꯅꯦ ꯍꯥ? ꯃꯂꯌꯥ ꯐꯝꯂꯝꯕꯗꯒꯤ ꯑꯉꯥꯎꯕꯤꯒꯨꯝ ꯍꯔꯥꯎꯅ ꯇꯔꯪ ꯑꯃꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯤ, ꯀꯔꯤ? ꯃꯌꯥ ꯍꯥꯏꯕ? ꯃꯌꯥ ꯑꯗꯨꯗꯤ ꯄꯤꯔꯣꯅ, ꯁꯤꯟꯅꯔꯣꯅꯦ ꯑꯩꯒꯤ ꯏꯐꯝꯗ꯫ ꯑꯩꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯅꯤꯡ ꯏꯈꯥ ꯇꯧꯗꯨꯅ ꯂꯩꯅꯤꯡ꯫ ꯃꯌꯥ ꯃꯥꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯗꯨꯅ ꯑꯩꯅ ꯃꯤ ꯈꯨꯗꯤꯡꯕꯨ ꯁꯨꯝꯗꯨꯅ ꯁꯤꯖꯤꯟꯅꯒꯦ꯫ ꯅꯨꯡꯉꯥꯏꯔꯦ, ꯍꯧꯖꯤꯛꯇꯤ ꯃꯂꯌꯥ ꯑꯩꯁꯦ ꯅꯨꯡꯉꯥꯏꯒꯗꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯆꯩ ꯇꯤꯟꯃꯨ ꯂꯩꯃꯨ ꯑꯗꯨꯅ ꯃꯂꯌꯥꯕꯨ ꯇꯁꯦꯡꯅ ꯁꯨꯝꯂꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯔꯛꯂꯕꯅꯤ꯫ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯊꯣꯛꯇꯨꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯅꯣꯡꯃ ꯑꯁꯤꯃꯒꯤ ꯆꯥꯊꯣꯛꯇꯨꯅ ꯃꯍꯥꯛ ꯉꯁꯥꯏ ꯐꯠꯇꯕ ꯊꯦꯡꯅꯔꯛꯄ ꯑꯗꯣꯝꯗ ꯂꯥꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯠꯃꯥꯡꯗ ꯇꯁꯦꯡꯅ ꯐꯠꯇꯕꯤ ꯇꯤꯟꯃꯨ ꯂꯩꯃꯨ ꯑꯗꯨꯅ ꯃꯂꯌꯥꯒꯤ ꯃꯃꯥꯡꯗ ꯏꯐꯣꯡ ꯐꯣꯡꯅ ꯂꯦꯞꯂꯔꯦ꯫ ꯑꯗꯨꯒ ꯐꯠꯇꯕ ꯋꯥ ꯑꯃ ꯏꯟꯁꯤꯜꯂꯤ, ꯍꯦ ꯅꯨꯄꯤ, ꯃꯨꯟꯅ ꯇꯥꯔꯣ꯫ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯃꯌꯥ ꯑꯁꯦ ꯑꯆꯝꯕ ꯃꯌꯥ ꯅꯠꯇꯦ, ꯅꯨꯄꯥꯕꯨ ꯁꯨꯝꯕ ꯉꯝꯕ ꯃꯌꯥ ꯑꯃꯈꯛꯅꯤ꯫ ꯅꯨꯄꯥꯗ ꯅꯠꯇꯦ, ꯅꯪꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯤ ꯑꯃ ꯍꯦꯛꯇꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ꯫ ꯀꯥꯟꯅꯈ꯭ꯔꯕ ꯃꯌꯥꯅꯤ꯫ ꯍꯣꯏ, ꯄꯤꯔꯣ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯪꯒꯤ ꯃꯌꯥ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯥ ꯐꯥꯕ, ꯃꯤ ꯁꯨꯝꯕ ꯍꯦꯛꯇ ꯍꯧꯔꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯦꯜꯂꯨꯔꯒꯦ꯫ ꯐꯠꯇꯕꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥ ꯑꯗꯨꯕꯨ ꯃꯂꯌꯥꯒꯤ ꯃꯐꯝꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯝꯃꯤ,
ꯅꯪꯅ ꯃꯁꯤꯒꯤ ꯃꯌꯥ ꯑꯁꯦ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯍꯟꯕ ꯌꯥꯗꯦ ꯂꯣꯟꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯇꯧꯒꯗꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯅ ꯈꯪꯈꯤ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯌꯥ ꯑꯗꯨꯒꯤ ꯃꯌꯥꯛ ꯂꯣꯏ ꯅꯪꯒ ꯑꯩꯒꯁꯨ ꯎꯅꯕ ꯂꯣꯏ ꯅꯪ ꯍꯥꯏꯌꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯂꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯣꯏ ꯂꯧꯒꯅꯤ ꯍꯥꯏꯕꯒꯨꯝ ꯃꯥꯂꯌꯥ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯗꯨꯅ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯌꯥ ꯑꯁꯤ ꯀꯅꯥꯗ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯩꯒꯤꯁꯦ ꯀꯅꯥꯗ ꯇꯧꯕꯅ ꯐꯒꯅꯤ ꯑꯍꯥꯟꯕ ꯇꯧꯕꯁꯤꯗꯤ ꯁꯣꯏꯍꯟꯅꯤꯡꯗꯦ ꯃꯥꯏ ꯄꯥꯛꯅꯤꯡꯉꯤ ꯀꯅꯥꯗ ꯇꯧꯁꯤꯒꯦ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯤ ꯑꯗꯨꯒ ꯈꯪꯍꯥꯏ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯩꯔꯦ ꯃꯥꯏ ꯄꯥꯛꯀꯗꯕ ꯑꯃ ꯂꯩꯔꯦ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯅꯣꯡꯌꯥꯏꯗ ꯍꯦꯛꯇ ꯇꯧꯔꯒꯦ ꯃꯣꯏꯗꯤ ꯄꯩꯁꯥꯁꯨ ꯄꯥꯏꯕꯅꯤ ꯄꯩꯁꯥ ꯄꯥꯏꯕꯒꯤ ꯂꯥꯏꯁꯨ ꯀꯌꯥ ꯊꯧꯁꯥꯗꯕꯅꯤ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯍꯦꯛꯇ ꯍꯧꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯥꯂꯌꯥ ꯃꯃꯥꯡ ꯂꯩꯀꯥꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯏꯁꯣꯔꯅ ꯏꯟꯁꯤꯟꯕꯤꯔꯛꯄꯒꯨꯝ ꯃꯄꯥ ꯆꯥꯟꯅꯅ ꯅꯣꯡꯌꯥꯏꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄꯒ ꯃꯥꯅ ꯅꯣꯡꯌꯥꯏꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯒ ꯍꯦꯛ ꯊꯦꯡꯅꯩ ꯃꯥꯂꯌꯥꯒꯤ ꯐꯖꯕꯗ ꯃꯤꯇꯥꯗꯕ ꯂꯩꯄꯣꯠꯇꯦꯗꯣ ꯑꯗꯨꯅ ꯅꯣꯡꯌꯥꯏ ꯍꯦꯛꯇ ꯃꯥꯂꯌꯥꯗ ꯇꯥꯟꯖꯥ ꯐꯪꯂꯤꯉꯩꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯛꯏ ꯍꯣ ꯃꯥꯂꯌꯥ ꯅꯪꯕꯨ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯀꯔꯤꯕꯨ ꯆꯥꯕꯅꯣ ꯑꯣꯟꯊꯣꯛꯅꯁꯨ ꯏꯪꯅ ꯐꯖꯩꯗ ꯏꯅꯥꯎꯗꯨꯁꯨ ꯍꯦꯛ ꯉꯟꯇꯥꯅ ꯂꯩꯈꯤꯗ꯭ꯔꯦ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯕꯅꯤꯗ ꯃꯥꯂꯌꯥ ꯅꯣꯛꯁꯤꯟꯅꯗꯨꯅ ꯇꯥ ꯅꯣꯡꯌꯥꯏ ꯁꯨꯝ ꯀꯣꯏꯊꯣꯔꯛꯏꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯏꯄꯨꯔꯣꯏꯕꯗꯨꯁꯨ ꯉꯟꯅ ꯍꯦꯛꯇ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯅꯤ ꯀꯅꯥꯗ ꯇꯥꯏꯅꯔꯨꯗꯣꯏꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯌꯥ ꯐꯠꯇꯕꯤ ꯑꯗꯨꯅ ꯄꯤꯕ ꯃꯌꯥ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯠꯆꯤꯟꯅ ꯅꯣꯡꯌꯥꯏꯗ ꯌꯦꯡꯂꯛꯏ ꯃꯤꯠ ꯑꯃꯨꯛ ꯀꯨꯞꯄꯗ ꯂꯣꯏꯔꯕ ꯏꯆꯝ ꯆꯝꯕ ꯃꯌꯥꯅꯤ ꯃꯌꯥꯅ ꯁꯨꯝꯈ꯭ꯔꯦ ꯅꯣꯡꯌꯥꯏꯕꯨ ꯑꯗꯨꯅ ꯅꯣꯡꯌꯥꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ ꯅꯇꯣꯝꯇ ꯂꯩꯕꯗ ꯅꯪꯕꯨ ꯀꯔꯤ ꯁꯨꯕ ꯅꯣꯝꯕꯗꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯅ ꯐꯨꯔꯤꯠꯀꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯍꯧꯅꯔꯨꯕ ꯂꯩꯇ ꯅꯣꯡꯌꯥꯏ ꯃꯥꯅ ꯃꯥꯂꯌꯥꯒꯤ ꯃꯐꯝꯗ ꯄꯤꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯅꯣꯡꯌꯥꯏ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯌꯥꯏꯅ ꯆꯠꯈ꯭ꯔꯕꯗ ꯃꯥꯂꯌꯥ ꯇꯞꯅ ꯁꯣꯜꯂꯤ ꯑꯩ ꯍꯧꯖꯤꯛ ꯀꯅꯥꯗ ꯑꯃꯨꯛ ꯇꯧꯁꯤꯒꯦ ꯁꯦꯜ ꯑꯆꯤꯟꯕ ꯄꯨꯝꯕꯅ ꯇꯥ ꯅꯣꯡꯌꯥꯏꯗꯒꯤ ꯂꯣꯏꯅ ꯂꯧꯊꯣꯛꯄ ꯌꯥꯔꯒꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯑꯆꯧꯕ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯍꯣꯟꯕ ꯁꯤꯡ ꯈꯥꯏꯕ ꯃꯁꯤꯅ ꯀꯅꯥꯗ ꯇꯧꯍꯟꯁꯤꯒꯦ ꯃꯁꯤꯃꯗꯤ ꯃꯁꯛ ꯐꯖꯕ ꯃꯤꯅ ꯆꯤꯡꯅꯔꯣꯏꯗꯕ ꯃꯤꯑꯣꯏ ꯑꯃꯗ ꯇꯧꯅꯤꯡꯉꯤ ꯀꯅꯥꯗ ꯇꯧꯁꯤꯒꯦ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯥꯂꯌꯥꯗꯣ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯏꯅꯦ ꯆꯥꯎꯕꯤ ꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯛꯏ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯔꯤ ꯍꯣ ꯏꯅꯦ ꯆꯥꯎꯕꯤ ꯍꯣ ꯏꯅꯦ ꯆꯥꯎꯕꯤ ꯂꯩꯕꯤꯕ꯭ꯔꯣ ꯇꯥꯕ꯭ꯔꯣ ꯏꯅꯦ ꯆꯥꯎꯕꯤ ꯀꯧꯈꯤꯕꯗꯨ ꯇꯥꯔꯕꯗ ꯏꯃꯨꯡꯗꯒꯤ ꯆꯥꯎꯕꯤꯗꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯩꯃꯥ ꯅꯪꯕꯨ ꯂꯥꯛꯏꯕ꯭ꯔꯣ ꯃꯥꯂꯌꯥ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯁꯦ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯁꯤꯁꯦ ꯌꯥꯅꯤꯌꯦ ꯏꯅꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯐꯝꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯩ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯏꯉꯛ ꯉꯛꯆꯥꯅꯩ ꯑꯗꯨꯕꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯊꯥ ꯊꯥꯖꯗꯅ ꯏꯅꯦꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯕꯨ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯂꯤꯕꯔꯣ ꯃꯥꯂꯌꯥ ꯃꯀꯣꯛꯇꯨ ꯂꯩꯗꯨꯅ ꯅꯥꯛ ꯌꯦꯠꯇꯨ ꯂꯩꯗꯨꯅ ꯌꯦꯡꯖꯩ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯏꯅꯦ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯤꯡ ꯑꯈꯥꯏꯕꯁꯨ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯤ ꯑꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯅꯦꯅ ꯆꯦꯡ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨꯕ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯩ ꯑꯃꯨꯛ ꯁꯤꯡꯖꯔꯛꯀꯦ ꯆꯥꯎꯕꯤ ꯃꯥꯂꯌꯥꯒꯤ ꯎꯠꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ ꯍꯣꯏ ꯏꯅꯦ ꯄꯤꯒꯦ ꯏꯆꯥ ꯅꯨꯄꯥ ꯀꯧꯊꯣꯔꯛꯀꯦ ꯃꯍꯥꯛꯅꯅꯦ ꯁꯤꯡ ꯑꯈꯥꯏꯕꯗꯣ ꯃꯗꯨꯅꯅꯦ ꯃꯥꯅ ꯄꯥꯏꯖꯔꯁꯅꯨ ꯑꯗꯨꯒ ꯄꯨꯟꯅꯅꯦ ꯅꯕꯥꯅꯤ ꯍꯦꯛ ꯍꯟꯃꯤꯟꯅꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯥꯂꯌꯥ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯂꯒꯅꯤ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯃꯁꯛ ꯐꯖꯕꯗꯣ ꯊꯣꯛꯂꯛꯂꯒꯅꯤ ꯈꯟꯕꯒ ꯇꯧꯕꯒ ꯑꯗꯨꯃꯛ ꯃꯆꯥꯅꯨꯄꯥꯗꯨꯒ ꯏꯅꯦ ꯆꯥꯎꯕꯤꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯝꯃꯤ ꯃꯥꯂꯌꯥ ꯆꯦꯡ ꯈꯔꯁꯤ ꯄꯨꯔꯣꯀꯣ ꯑꯗꯨꯒꯅꯦ ꯏꯕꯨꯡꯉꯣꯅ ꯁꯤꯡ ꯑꯈꯥꯏꯕ ꯈꯔꯁꯦ ꯄꯥꯏꯖꯔꯛꯑꯅꯤ ꯑꯗꯨꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯣ ꯑꯁꯨꯝꯅ ꯏꯅꯦ ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯃꯥꯂꯌꯥ ꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯂꯤ ꯂꯝꯕꯤꯗ ꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯥꯂꯌꯥ ꯍꯩꯅ ꯁꯤꯡꯅ
ꯃꯌꯥ ꯑꯗꯣ ꯏꯅꯦ ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗ ꯀꯥꯞꯁꯤꯟꯈꯤꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯣꯏꯕꯅ ꯃꯌꯥ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯨꯁꯨ ꯁꯨꯝꯕꯤꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯨꯃꯤꯠ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯃꯂꯥꯌꯥꯒꯤ ꯄꯨꯟꯁꯤ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯦ, ꯌꯥꯝꯅ ꯍꯣꯡꯂꯦ꯫ ꯑꯋꯥꯠꯄ ꯁꯦꯜ ꯃꯈꯩꯅ ꯅꯣꯡꯌꯥꯏꯗꯒꯤ ꯂꯧꯔꯦ꯫ ꯃꯄꯥꯡꯒꯜ ꯄꯨꯝꯕꯅ ꯏꯅꯦ ꯆꯥꯎꯕꯤꯒꯤ ꯃꯆꯥꯗꯣ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯦ꯫ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯒ ꯅꯛꯁꯤꯟꯅꯕꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯗꯒꯤ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ꯫ ꯐꯅ ꯂꯩꯔꯝꯕ ꯃꯂꯥꯌꯥ ꯐꯠꯇꯕ ꯌꯥꯝꯅ ꯍꯦꯜꯂꯛꯂꯤ꯫ ꯁꯣꯝꯗ ꯅꯧꯅ ꯂꯣꯏꯅꯕꯤ ꯀꯥꯏꯅꯈꯤꯕ ꯇꯣꯃꯥꯜ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯅ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯊꯥꯔꯤꯕꯗꯨ ꯌꯥꯎꯕꯤꯔꯝꯃꯤ꯫ ꯇꯥꯊꯣꯛ ꯇꯥꯁꯤꯟꯁꯨ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯏꯕꯨꯡꯉꯣ, ꯅꯃꯥ ꯑꯩꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯕ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯅꯪꯅ ꯑꯁꯨꯝꯅ ꯅꯄꯥꯡ ꯀꯅꯥ ꯌꯥꯎꯗꯅ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯑꯁꯦ ꯂꯦꯜꯍꯧꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅꯅꯦ ꯏꯃꯧ ꯑꯃ ꯊꯤꯅꯅꯕ ꯇꯧꯔꯁꯤ꯫ ꯏꯃꯥꯅ ꯋꯥꯔꯤꯕꯁꯦ ꯅꯪ ꯈꯛꯀꯤ ꯈꯟꯕꯗꯅꯤ꯫ ꯆꯨꯝꯃꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯋꯥꯈꯜꯁꯦ ꯃꯥꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯈꯜ ꯈꯜꯂꯨ ꯌꯥꯗ꯭ꯔꯦ꯫ ꯑꯩꯅ ꯍꯥꯟꯅꯒꯨꯝꯅ ꯅꯨꯄꯤ ꯊꯤꯔꯒ ꯑꯃꯨꯛ ꯁꯦꯠꯅ ꯈꯥꯏꯅꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯗꯨꯅ ꯂꯩꯔꯦ ꯏꯃꯥ꯫ ꯁꯤꯒꯅꯤ ꯈꯜꯂꯕꯗꯤ ꯀꯔꯤꯒꯤ ꯍꯤꯡꯂꯤꯕꯅꯣ? ꯃꯗꯨ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯕꯗꯤ ꯂꯣꯏꯈ꯭ꯔꯦ꯫ ꯀꯔꯤꯒꯤ ꯅꯤꯡꯍꯟꯅꯒꯗꯧꯔꯤꯕꯅꯣ? ꯊꯤꯅꯅꯕ ꯇꯧꯔꯣ꯫ ꯏꯃꯥ ꯏꯃꯧ ꯄꯥꯝꯃꯤ꯫ ꯏꯁꯨꯒꯤ ꯀꯨꯝꯍꯩꯒꯥꯗꯣ ꯏꯃꯥ ꯌꯦꯡꯅꯤꯡꯉꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯣꯃꯥꯜ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯂꯣꯝꯗ ꯂꯥꯛꯇꯨꯅ ꯎꯈꯣꯡ ꯇꯦꯟꯗ ꯉꯥꯊꯗꯨꯅ ꯐꯝꯂꯤ꯫ ꯋꯥꯈꯜꯗꯅ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯇꯨꯅ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯕꯤꯌꯨꯅ ꯍꯥꯏꯖꯒꯗꯧꯔꯤꯁꯤꯕꯣ? ꯄꯈ꯭ꯔꯥ ꯑꯩꯉꯣꯟꯗ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯊꯥꯖꯅꯤꯡꯗꯣꯏꯕ? ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯅ ꯊꯤꯖꯈꯤꯕ ꯃꯍꯥꯛ ꯑꯗꯣ ꯂꯩꯔꯝꯗꯕꯗꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯂꯣꯏꯀꯣ? ꯀꯔꯤꯒꯤꯅꯣ ꯏꯁꯣꯔꯅ ꯏꯕꯥꯅꯤꯕꯨ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕꯤꯔꯤꯕ? ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ? ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩ ꯅꯨꯡꯉꯥꯏꯐꯝ ꯑꯝꯇ ꯈꯪꯂꯔꯣꯏ꯫ ꯑꯗꯨꯅ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯃꯊꯛꯇ ꯐꯝꯗꯨꯅ ꯋꯥꯈꯜ ꯑꯁꯦ ꯏꯪꯊꯍꯜꯂꯨꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯃꯥꯜ ꯇꯨꯔꯦꯜꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯣꯡꯌꯥꯏꯒꯤ ꯂꯣꯏꯅꯕꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯂꯥꯌꯥꯒꯤ ꯃꯐꯝꯗ ꯁꯦꯜ ꯄꯤ ꯍꯥꯏꯕ ꯈꯪꯂꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯂꯥꯌꯥꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤ ꯃꯂꯥꯌꯥꯕꯨ ꯁꯥꯎꯅ ꯀꯧꯔꯤ꯫ ꯍꯩ ꯃꯂꯥꯌꯥ ꯍꯥꯏꯕꯤ, ꯅꯨꯄꯥ ꯐꯥꯕꯤ, ꯅꯨꯄꯥ ꯁꯨꯝꯕꯤ, ꯊꯣꯔꯛꯑꯣ, ꯃꯄꯥꯟꯁꯤꯗ ꯊꯣꯔꯛꯑꯣ꯫ ꯅꯪꯕꯨ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯣꯔꯛꯑꯣ ꯊꯣꯔꯛꯑꯣ, ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯅꯪ? ꯃꯂꯥꯌꯥꯗꯨ ꯃꯣꯡ ꯍꯥꯗꯅ ꯊꯣꯔꯛꯇꯨꯅ ꯌꯥꯝꯅ ꯇꯞꯅ, ꯀꯩꯗꯧꯕꯤꯔꯒꯦ ꯏꯆꯦ? ꯁꯨꯃꯥꯡ ꯑꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯕꯤꯔꯝꯂꯤꯕꯁꯤꯕꯣ? ꯀꯦꯊ ꯅꯧꯊꯕꯗꯤ ꯍꯩꯔꯦꯅꯦ꯫ ꯀꯔꯤꯕꯨ ꯄꯥꯏꯕꯅꯣ ꯍꯥ? ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯅ ꯀꯔꯤꯃꯠꯇ ꯇꯧꯗꯕ ꯁꯥꯔꯤꯗꯣ ꯌꯥꯔꯣꯏꯌꯦ꯫ ꯅꯪꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯅꯨꯄꯥ ꯐꯥꯕꯤ ꯏꯕꯦꯝꯃ, ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ ꯅꯪꯅ ꯏꯋꯥꯗꯒꯤ ꯁꯦꯜ ꯂꯧꯔꯤꯕꯁꯦ ꯍꯥ? ꯑꯩꯈꯣꯏꯅꯗꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯅꯤ, ꯏꯅꯥꯎꯅꯤ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯌꯥꯝꯅ ꯇꯧꯕ ꯉꯝꯃꯤ꯫ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯄ ꯅꯣꯡꯌꯥꯏꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗ ꯃꯂꯥꯌꯥ ꯁꯥꯎꯗꯦ꯫ ꯃꯁꯤꯒꯤ ꯁꯔꯨꯛ ꯃꯥꯒꯤ ꯍꯩꯖꯕꯤ ꯃꯌꯥ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡꯌꯥꯏꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯦꯞꯇꯨꯅ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯁꯥꯎꯒꯅꯨ ꯏꯆꯦ, ꯁꯥꯎꯒꯅꯨ꯫ ꯑꯩꯅ ꯄꯤꯌꯨ ꯄꯤꯌꯨ ꯍꯥꯏꯔꯨꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯃꯆꯥ ꯃꯅꯥꯎꯅꯤ ꯈꯟꯗꯨꯅ ꯑꯗꯨꯛ ꯃꯇꯦꯡ ꯇꯧꯔꯛꯄꯅꯤ꯫ ꯁꯨꯝꯈ꯭ꯔꯦ, ꯃꯤꯀꯨꯞ ꯑꯃꯗ ꯁꯥꯎꯔꯝꯕꯗꯨ ꯐꯈ꯭ꯔꯦ, ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯃꯌꯥ ꯍꯩꯕꯤ ꯃꯂꯥꯌꯥꯒꯤ ꯃꯌꯥꯁꯦ꯫ ꯁꯥꯎꯅ ꯂꯥꯛꯂꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯅꯣꯡꯌꯥꯏꯒꯤ ꯅꯨꯄꯤꯗꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯑꯣꯜꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗ ꯆꯥꯎꯕꯤ ꯑꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯂꯥꯌꯥꯒꯤ ꯑꯔꯣꯠꯄ ꯁꯛꯇꯝ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯛꯂꯕꯗ ꯆꯥꯎꯕꯤꯗꯨ ꯁꯥꯎꯅ ꯑꯃꯥꯏꯕꯤ ꯄꯨꯗꯨꯅ ꯃꯂꯥꯌꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯌꯥꯏꯒꯤ ꯅꯨꯄꯤ ꯍꯟꯈꯤꯕꯒꯤ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗꯅꯤ꯫ ꯍꯦ ꯃꯂꯥꯌꯥ, ꯇꯧ ꯉꯝꯃꯤ, ꯅꯪ ꯌꯥꯝꯅ ꯉꯝꯃꯤꯀꯣ꯫ ꯅꯪ ꯉꯥꯏꯈꯣ, ꯏꯃꯨꯡ ꯆꯪꯈꯤꯕ ꯌꯥꯔꯣꯏ, ꯅꯪꯒꯤ ꯃꯇꯝ ꯉꯁꯤꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯂꯥꯌꯥ ꯈꯨꯝꯒꯦ ꯇꯧꯏ ꯏꯅꯦ ꯆꯥꯎꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯌꯥꯎꯔꯛꯄꯗꯨ ꯎꯕꯗ ꯀꯤꯔꯦ, ꯅꯤꯡꯁꯤꯡꯂꯛꯂꯦ ꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ꯫ ꯏꯅꯦ ꯆꯥꯎꯕꯤꯅ ꯁꯥꯎꯅ ꯃꯈꯥ ꯇꯥꯏ꯫ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯅ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯒꯤ ꯃꯍꯩꯔꯣ ꯍꯥ? ꯏꯆꯥ ꯐꯥꯒꯦ ꯇꯧꯔꯤꯕꯗꯨꯕꯣ? ꯁꯨꯅꯤꯡꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯒꯅꯨꯅꯦꯍꯦ꯫ ꯅꯪꯕꯨ ꯂꯦꯝꯅ ꯐꯪꯕ ꯄꯥꯝꯂꯕꯗꯤ ꯂꯦꯝꯅ ꯆꯠꯄꯅꯤ, ꯈꯪꯉꯤꯗꯅ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯥꯏꯕꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ ꯃꯥꯏꯕꯤ, ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ
ꯐꯠꯇꯕ ꯄꯣꯠꯁꯦ ꯂꯧꯊꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯦ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄ ꯇꯥꯔꯦ ꯑꯩꯒꯤ ꯈꯛ ꯅꯠꯇꯦ ꯐꯠꯇꯕꯤ ꯑꯁꯤꯗꯒꯤ ꯃꯌꯥꯝꯕꯨ ꯀꯜꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤꯅ ꯇꯧꯗꯨꯅ ꯃꯂꯌꯥꯒꯤ ꯃꯐꯝꯗꯒꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯩꯔꯝꯕ ꯃꯌꯥ ꯑꯗꯨꯁꯨ ꯃꯌꯥꯛ ꯆꯝꯈ꯭ꯔꯦ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯨꯕ ꯃꯂꯌꯥ ꯋꯥꯈꯜ ꯂꯥꯛꯂꯦ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯛꯄ ꯑꯁꯤꯗ ꯏꯀꯥꯏ ꯐꯤꯔꯨꯞ ꯈꯨꯝꯂꯦ ꯏꯀꯥꯏ ꯐꯤꯔꯨꯞ ꯈꯨꯝꯕꯅ ꯀꯞꯂꯦ ꯍꯤꯛꯅ ꯍꯤꯛꯅ ꯏꯅꯦ ꯆꯥꯎꯕꯤꯁꯨ ꯍꯟꯈꯤꯔꯝꯃꯤ ꯃꯂꯌꯥ ꯏꯀꯥꯏꯕ ꯍꯦꯟꯃꯟꯈꯤꯕꯅ ꯁꯤꯔꯒꯦ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜꯂꯣꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯂꯩ ꯇꯨꯃꯤꯟꯅ ꯐꯝꯕ ꯇꯣꯃꯥꯜꯅ ꯂꯥꯞꯇꯛꯅ ꯅꯨꯄꯤꯗꯨꯅ ꯇꯧꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯏ ꯃꯂꯌꯥ ꯀꯞꯇꯨꯅ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯄꯥꯞ ꯇꯧꯈꯤꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯁꯨꯝꯅ ꯇꯧꯍꯟꯕꯤꯔꯤꯕꯅꯣ ꯑꯩꯗꯤ ꯍꯤꯡꯕꯒꯤ ꯃꯃꯜ ꯂꯩꯇ꯭ꯔꯕꯤꯅꯤ ꯑꯩꯗꯤ ꯁꯤꯈꯤꯕꯅ ꯌꯥꯝꯅ ꯐꯩ ꯑꯩꯗ ꯁꯤꯖꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯏ ꯑꯋꯥꯡꯕ ꯃꯊꯛ ꯑꯗꯨꯗꯒꯤ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏ ꯊꯥꯅꯅꯕ ꯇꯧꯏ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯇꯣꯃꯥꯜ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯇꯨꯅ ꯃꯂꯌꯥꯕꯨ ꯀꯟꯕꯤꯍꯧꯔꯦ ꯃꯂꯌꯥꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯈꯜꯂꯤꯕꯅꯣ ꯍꯥ ꯑꯩꯗꯤ ꯁꯤꯈꯤꯕꯅ ꯐꯔꯕꯅꯤ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯕꯨ ꯊꯥꯗꯣꯛꯎ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯆꯠꯄꯤꯈ꯭ꯔꯣ ꯇꯣꯃꯥꯜꯅ ꯇꯞꯅ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯄꯨꯟꯁꯤꯕꯨ ꯏꯊꯟꯇ ꯂꯣꯏꯁꯤꯟꯖꯔꯕꯗꯤ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ ꯍꯥ ꯍꯥꯏꯌꯨꯅꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯃꯇꯦꯛꯄꯨ ꯑꯃꯠꯇ ꯋꯥꯠꯇꯅ ꯃꯂꯌꯥꯅ ꯇꯣꯃꯥꯜꯒꯤ ꯃꯐꯝꯗ ꯂꯤꯔꯝꯃꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯥꯟꯅꯔꯕꯗ ꯇꯣꯃꯥꯜ ꯃꯂꯌꯥꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯇꯊꯣꯠ ꯃꯂꯌꯥꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯀꯔꯤꯃꯇ ꯈꯜꯂꯨꯅꯨ ꯏꯁꯣꯔꯅ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯊꯣꯛꯂꯤꯕꯅꯤ ꯏꯆꯥꯒꯤ ꯋꯥꯠꯇꯨꯅ ꯂꯩꯔꯤꯕ ꯑꯁꯦ ꯅꯪꯅ ꯃꯦꯟꯈꯠꯄꯤꯔꯣ ꯑꯗꯨꯒ ꯅꯪꯁꯨ ꯌꯨꯝ ꯑꯁꯤꯗ ꯑꯆꯨꯝꯕꯗ ꯆꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ ꯀꯔꯤꯃꯇ ꯍꯦꯛ ꯈꯟꯒꯅꯨ ꯏꯃꯥꯅ ꯌꯥꯏ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯏꯃꯥꯅ ꯊꯦꯡꯅꯒꯅꯤ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯁꯨꯝꯅ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯕ ꯃꯦꯈꯠꯃꯤꯟꯅꯗꯨꯅ ꯃꯆꯥ ꯌꯥꯎꯗꯨꯅ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯂꯌꯥ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯔꯝꯃꯤ